मोदी hallaklaga anouba luchingba khandouri sambit patana MLA sing unari governor ga amuksu unakre governor gi secretary Delhi yokre NBN Thasigi Mapanda se minister gi from the resign taukraba matungda lairiba se minister gi ahangba phamen sinaraba anouba luchingba ama housing mapa leiba ki khongchata lairiba prime minister Narendra Modi halaklaba matungda lautholaba yai hairi amarom da Delhi dagi NBN ga loinana Thasigi Mapanda BJP gi awang nongpok lamdam gi thabak puba MP summit prata houjiksu Imphal da leidune MLA sing leptana unabaga loinana Manipur da handak lakhiba asida ngasiga thana governor Ajay Kumar Bhala ga ahumla unakhre Serex the governor gi secretary ngasi numidang waidam Delhi gi damo Imphal thadokre thajaba yaba pawgi likhun amana phongdorapagi matung inna NBN se minister gi pham thadokhibadagi caretaker se minister oina lairiba asigi mahuta MLA amabu se minister oina ba khanabagi thabok numinini humni gi manungda chatharaklaba yai hairi hauji France amasung USA gi khongchata lairiba prime minister Delhi da halaklaba matungda Manipur gi anouba se minister khanbagi thabak lokhat kalakani haibagi thajaba lairi panba yabdi sahi kun matungda Delhi Legislative Assembly gi mikhalda BJP na chauna mai paklakhiba lairabasu hauji fawa se minister oigadaba miyoi formal oina khandana lairi Delhi gi se minister oigadaba miyoi amasung Manipur gi anouba se minister oigadaba miyoi prime minister halaklaba matungda khanagani haina pawgi likhun asina phongdorakle France amasung USA gi khongchata lairiba prime minister thasi gi tang 10 ga humdoi amasung 13 gi lonaba ahingda Delhi da yaurakadabani Delhi amasung Manipur gi anouba se minister oigadaba sing khananaba gi thabak sing tongan ba maong da lokhanaba ga loinana prime minister halaklaba matungda aroiba maong ama laknaba thabak lokhatkani amadi thasi gi kun aduaida anouba laingak ama lairaklaba yai haina pawgi likhun sing asina phongdorakle thasi gi mapanda NBN sambit prata BJP Manipur unit ki president sarda amasung MLA singa loinana Raj Bhavan da chatuna governor Ajay Kumar Bhala da thabak thadopagi seron pisalaba matungda sambit patana ruling gi MLA sing amamam to oina unabagi thabak sing chathari thasi gi mapanda unakhiba MLA sing gi maraktagi wai khemchana paumi singa unabada BJP gi central leader singna luchingbani haina khalaklaba miyoi amada MLA puna mangna sogatkani hairi phongdokhe amarom da sambit patana hotel Imphal da leiduna anouba se minister ama khanbang ngamdana lairiba amasung trying to suba Manipur Legislative Assembly gi tare suba session matam chana phambang ngamdana lairiba kaya asi matang da center gi luchingba singi yathang matung ina thokliba sarang na asi losinamba gi thabak kana sathari ngase ayu pung 10 rom tabada sambit patana Imphal gi Raj Bhavan da sangduna Manipur gi governor Ajay Kumar Bhala ga unaduna wari sanakhe ayu pung 10 ga mini yankhai rom taba fawba sambit patana governor ga wari sanakhiba aduda kari karamba wafam sing khanakhiba gi haiba khangbang ngamdre adumoina mang Manipur da hojik lairiba political gi tang tadaba phibam amadi mahangna leptana MLA sing amamam ta oina unabagi matang da pawdam amadi piramgani haibagi thajabadi laire sambit patana Raj Bhavan dagi thoklaklaga Raj Bhavan gi gate mahaka unaduna interview launabagi damak Imphal da thungladuna lairiba national media gi kangbu amasung state ki media team na ngaiduna lainakhe adubu sambit patana Raj Bhavan dagi thoklaklaga press ta karinguba wafam amata phongdoklamba tawdana maki leifam hotel Imphal tamna sakhe thasi gi mapan dagi ngasi phawba sambit patana governor Ajay Kumar Bhala ga unaba ahumlak sukhre NBN se minister pham thadokpa numita ahan boina unaraga ngarang su BJP gi Manipur unit ki president sarda amadi MLA kharaga loinana sambit patana Raj Bhavan da governor ga unakhibani hotel Imphal da thasi gi 10 dagi satharakpa MLA sing amamam to oina unabagi thabak ngasi su makha chathari hotel Imphal da ngasi nungthil pung amaga makhairom tabada Langthaban assembly gi constituency gi MLA Karam Syam laktuna sambit patraga close door da unakhi zawrana pungkhai amarom sambit patraga unaduna wari sanaruraga thoglakhiba MLA Karam Syam na paumising da hangkhiba wahangi paukhumpiraduna mahangna hai Manipur miyangi afaba ama purangnaba sambit patana wari sanabani hojik problem ama thoglaklabani na waro sinama adumak laigani Aten ba matam gi manung da ngasi hayeng ma anouba paw ama laigani haiba wafum mahangna phongdokhi anouba paw ama tagani hairiba adu anouba leader ama khanbagi wafam la haina pawmising na hangkhiba wahangi pawkhumda MLA Karam Saimna haujumaki athubagi oina anouba leader khanbagi wafam lairoi adubu karigumba kharadi adumak laklagani haikhe
tungda nungthil pung anirom tabada Khurai Assembly Constituency gi mihut oiriba Minister Leksangthem Susindro zu Hotel Imphal da laktuna sambit patraga close door da unaki sambit patraga unaram laga thorakhiba Minister L Susindro da pamisingna Manipur da anouba lenga ama lakadra natraga suspended animation lakadra natraga President rule lakadra haina hangkhiba wahang singi paukhum oina Susindro na no comment khumlamba natana atei wafam amata hairam dana Hotel Imphal dagi hanki mari lenaba pauna hai Manipur da thasigi mapan gi numidang wairam dagi oiragliba political gi tang tadaba phibam gi matang da governor na kupna yengsinbaga loina na tongan ba governor da thamlakpa wafam sing kupna yengsilaba matungda ngasi numidang wairam governor gi recommendation puraga mahake secretary Sumanta Singha Delhi da satkre pawgi likhun amana phongdorapagi matung inna ngasi numidang wairang pung 5 ga minute kulong gi flight ta Imphal International Airport tagi governor gi secretary Sumanta Singha na governor gi recommendation puraga Delhi da sakhibani haire governor gi recommendation adu kari oigada ge haibagi sapchaba press na phangba ngamdraga su Shanghai Express na phangba pawgi source amadadi Manipur lenga amadi suspended animation da thambagi oigani haire athuba matamda Manipur gi hujik chathariba political gi sarang na asigi matangda center na sapchaba decision ama lawraklaba yai haire